mayam sigi video se akhoi requested video hai tare ko haidi angang ngai lairik pa ba matam da haidi concentrate to bungam de en harak pa yaw ko ado khoina direction gumba haidi lana phammaga su haidi sida hai tare ko angang gi ngasai gi concentration ro natraga ngasai angang na pa ba do haidi thuna pha hai pha bangam da ba hai tare ko moida adu do kamaina akoina tawba yagadage haibado ko hadi koi gi direction se kadom karamba maigei da phamhan gadage angang se mai se kadom do olhan gadage haibado adu do haipetang ai share torake ko mayam da ado tawba se keno ne samna habda angang sigi hadi mai olaga pagadaba direction hairagadi ko hadi north east sidana ko sida ire ko haipetang north east ina magi facing oigadaba angang sigi ko haidi magi mamai onbio duga table thaba khotpa leno ka angang gi table gumba thaba khotpa se hadi lari tawbagi table gumba thaba se sigi keno akhoi gi north facing gumba sida hadi keno tawbiga hadi north east sida ko hadi keno tawraga table se thabiraga mamai do adom side ta olhan bio angang dugi like pa ba matamda aduga amana kaino ha matamda south west se hape check to ko south west sida khambra hadi akhoi gi yum katang crack chat pa khoppa leibra yengbio ko hadi adai du da pot phatta ba khotta ba pai bigano south west sida na ado sigi direction me am se kamaina akhoi na thiga da ge habu ai taklake ko musi somo south west sida na hadi phataudi gumba pai da ba adu hadi adugi ma pa du da hadi katang akhoi gi wall gumba oiro kaino oiro ko adu do kaidabra chekhaidabra adumba su yengbiyo ko hadi angang na like pa ba khotpa keno tawdabagi maram sigi matang da ko adu sima leire aduga amana hadi ngasai gi akoina moigi lairik tawbum ka sida khamba sana po thambigano ko hadi sana po thambigano tv thambigano laptop kumba hadi keno tawraga thambigano hadi adum wakhando angang oibanina hadi moido dum adugi keno dum churaga leibodo hadi ngasai sana po du da yengbani khangde natraga tv gumba hadi angang dugi ngasai keno du da hadi lairik tu dang da changnaba hadi sigi kai kai no koin avoid togadab tv adagi mobile phones ko mobile phones adagi akogi kari toy angang dugi ko sugumba mayam se loina ko big no ko hadi mana like togodoriba ka du da thambira no ko si mayam se aduga sigi mohota kari thambi sige haiba matam da khoi ne ka akogi lairik ki hai tar ko some books ki hai ko sigi print out kumba ko print out hara gadi hadi akoina google da haiba check to ko hadi books ki natraga library da akogi keno tawba pictures kumba leino ko hadi lairik ki pictures kumba oina adumbo oina keno tawbi adumbo oina thetpiyo magi ka du da akoina na angang oinga like to hom da hadi sumba poster gumba pictures gumba keno gumba sam thelapane ado hojikan angang di kaya adumbo do tawdramne sigi habit chamu hadi hanagi thainagi habit so moida tambi ba yaina ko sima tawbiba yare ko ado sise yamna sangwa video di oidre nga sigi se ado sise just akoina only mama mapa aduga angangai yengba yauragadi ko hapetang yengbiyo ko no sho hadi chhatra yauragadi sida noina phamgadab se kadai da no hai matamda north east da mamai ongadaba ko aduga south west da kai phataba leige khotke haibado ko hadi imungdu da ado sigi north east south west se kamaina koina change tawgadage hai matam se da kamaina khangadage hai tare ko direction se khangba se akoina keno tawdragadi sida akoina ibe ai ko hape nangi keno do play store do phak tok piro ko ado compass sida laiba myam se ko si ama download to biro ko compass se ko ado compass se hangdu okan do ko nangi imung do sumaina haidi agi phone se thamma kan do ko direction do dum lakani ko haidi north east na sida leire ado ngasai gi akhoi gi south west na somni ko haibado ade koina sumaina haiba kan da gyan ta da bu su yaune do icham dam dum haidi compass ama download to biro ko digital compass si se oigera natraga ama het adum download to biro ko haidi sida yaw pro keno to remem se ko dum khangani dum kitang support to ba su yaw ne phone da support to ba ma khallaga download to bira haidi han download to raga yengo aduga support to bira yengo to draga di atopa ama download to ra yengo aduga haidi adui compass dum haidi aigi phone do dum ai ka do tham ka da khangni e north east sina o sai som sida mai on ga dam ni ko adu nga sai gi south west sina sini hai ba to ko sida leire mai ge hai tare ko lairik pabada mai ge karambada paraga karambada kano koina phammaga na aigi concentration level hengat pa adagi nga sai gi aina pari ba mayam do hadi kaudana ba hai tare ko do angangai try to biro ko thank you